Akispani Imphal, Nolini Devi na pau pajari, ahanbada maruiba pau. Manipur miyoi chani nipunitoi nauna COVID-19 positive oikibaga loinana apunba positive case lising tara nipan subna yangkai matoi sure. Manipur ki Bidhan Sabha Kendra Marigi Maraki Mikhal gi bot khombagi thabak kan khalakli. Wangjing tenthada pangthokpa political conference ta Mukhyamantri Nongthompam Birena hai. Rajniti tauba haibasi praja miyamgi seba tauba amadi mateng pangbani. Leibak asida COVID-19 na nabadagi parakpagi sangsada marphutara 10.8 yaure. Pradhan Mantri na haidi COVID-19 ki laijat laijarabasu lising ani kunmari phawbada leibak asigi economy gi pandam $1 koti lakh manga yobangam haibagi asetpa thajabalei amasung Bihar da Rajya Bidhan Sabha gi anisuba amadi ahumsuba tangka ki Mikhal gi bot khombagi thabak khamthengna kalle. Leibak asina malim gi laisat oiriba COVID-19 gi mayokta punna amata oina lanthengnari. Lamdam asigi miyamna sakhangna miyoi kayana su lantheng asida mai pakna bagidama Akasbani Imphal gi ipau gi khutangda mipung khudingmakna araiba thawong ahum face mask uppa amaga phut taruk lapnana leiba mai mit amadi khutsa toina hamdoktuna tarutanana thamnaba apil tawri. Saknairaba actor amasung lyricist Narendra Ningomba na pumnamak khurumjari. COVID-19 haibasi matam kharagi oinadi aikoi miyoibaga soidana sagona daba yadraba laisat ama oiragani maramdi laisat asidagi ngak thoknanaba chap chaba vaccine natraga hidak hojik phawbagi oinadi puthokpa ngamdri maram masi leibana laisat sidagi ngak thoknanaba lengangna piriba kanglon sing haibadi yumdagi mapan hek thokpaga face mask kanglon chumna sijinaba mi amaga gi marakta fit taruktagi tadana social amadi physical distancing ngakna satpiba apabe ising na sapon sijinaduna kanglon chumna yamdrabada second ni phudagi tadana khuttoina handokpiba hand sanitizer sijinaduna khutsa ningthina nanthokpiba haibase aikoi khudimak nang kauraroisi haiba wapamasi pumnamaki maphamda thamjari. Manipur da miyoi chani nipunithoi nauna COVID-19 positive oikibaga loinana apunba positive case lising tara nipan subna yangkai matoi sure. Rajya ki COVID-19 command control room na ngasi numidang wadam thokiba zerol amata hai. Haukiba pung kunmari da miyoi sama humpuhumdoi naba phaduna disar saukibaga loinana naba phakiba migi masing lising tara humdoi chamnga marpuhumdoi sure. Naba pharakpagi sangsada humputara manga 10.2 mari ni. Haukiba pung kunmari da miyoi mari nauna sikibaga loinana COVID-19 positive oiba sikiba migi masing sama humpu sure. Haujik Rajya asida COVID-19 gi active case lising mari chahum chupna nipan leidi. Marak asida tha asigi kuntra matoidagi Rajya asida aeroplane da lakpa Imphal East jila gi miyoi singna tangai phadana e-pass paigadabani haina jila asigi deputy commissioner na thokpa zerol amana haidi. Masigi damak makoina yamdrabada Imphal da thunglagadaba numitagi nomangan khatna masigi website imphaleast.nic.in/services tagi e-pass lauthokpa yagani. Tangai phadana e-pass yaudana airport ta thunglaba passenger singnasu airport ta thunglaba matungda website asidagi e-pass lawba yagani amadi e-pass ta paliba district testing center da COVID-19 test tawnaba chatkadabani. Masida khudongchadaba thoklabadi helpline number 7630076391 da contact tawba yagani hairi. Leibak asigi miyambu COVID-19 dagi ngakthoknaba tangai phadaba chana kanglon sing ngakna chatnaba Pradhan Mantri Narendra Modi na tha asigi nipan da haudokiba jan andolan campaign gi saruk ama oina IGAR saukna sinduna COVID-19 gi matangda miyambu bhab tahna bagi motorbike rally ama ngasi Imphal amasung Thobal jila da satki. Rally atu Mukhyamantri Nongthompam Biren Singh amasung IGAR sauki Major General Alok Naresh anina lamthaki. Rally atu talamda masigi bike club sing Royal Riders amati Royal Motor yauna bike tongba miyoi chani henbana saruk yaki. Rally atu lamthadringai mamangda pangmising da wangang bada Mukhyamantri na lebaki miyam ka loinana Rajya asina COVID-19 bu punna thengna minana bagwarepo yena sesil handuna thambaga loinana Assam Rifles na Rajya asigi miyamda COVID-19 ngakthokna ba bhab tahana bagi thabak sathabagi damak thagatpa phongdokhi. COVID-19 thengna bahona bada mangjil thaba thodang lauriba media ki miyoi singbusu mahakna thagatpa phongdokhi.
थौरमदुदा वा ngangbada Major General Alok Naresh na hai rally asi IGAR South na Manipur gi tongan ba mafamsingda COVID-19 thingnaba tha ama sathagadaba action plan gi ahubani action plan asigi manungda jan andolan gi khongjangbo raija asigi manung hunjinba mafamsingda yahonnabagi dama Assam Rifles na banner poster na chingba therpagalona na mask amadi sanitizer na chingbasu yenthokani Assam Rifles na Imphal East, Imphal West amasung Thoubal jila gi tongan ba mafamsingda jan andolan gi khongjang sayola machupna sathagani masida miyamta mark sijinanaba taru tanana leinaba amadi social distancing gi sana kanglon ngakna chenabagi paujel sandokani Manipur gi tongan pa mafamdasu campaign asi pak sana pangthoknari campaign asigi manungda miyam gi lusingba amadi lam kaya da masak nairaba miyoisingna laichat asidagi ngakthoknanaba tangai phadaba chana kanglonsing ngakna channanaba leptana appeal toknarakli Ukhrul ADC gi executive member Wejobe Wezana asumna hai COVID-19 dagi ngamthokna bagi damak ekhoi gi Pradhan Mantri Shri Narendra Modi ji na Jan Andolan launch topic re ashigi makhada mi mayam gi responsibility lomina duna physical social distancing thampiu face mask pupiu sapong nadraga sanitizer sijing piu adu already ekhoi COVID-19 dagi ngamthokpa ngamgani Kakching Zila ki SP Victoria Yengkhong gi lamjing makhada Palel Police na tongan ba lup kaya ga khusamna duna ngasi Palel da rally satki Islam dharma chatpa miyoisingi kumai milad udnabi pangthokpadasu COVID-19 dagi ngakthokna ba thawong khara ngakna chatna ba raija gi haksel vibhag na appeal tawri kumai asi pangthokphamda amadi lai khurumphamda mi amaga phut taruk lapna na leinaba mipum khudimak face mask na traga face cover upnaba khut sengna sapon noituna hamdoklaga chaba thakpa tawnaba lok thungba khaunauna ba kok chikpa amadi lai haurabadi yumdagi sathoktana doctor ga tanagadabani haidi tabiriba pawasi akasbani Imphal dagini Mukhyamantri Nongthombam Biren Singh na haidi Rajniti tawba haibasi praja miyangwi seba tawba amadi mateng pangbani Thoubal jila ki Wangjing Tentha Bidhan Sabha Kendra da pangthokpa mikhal gi meeting da wa ngangbada Sri Biren hai Raija Sarkar asina miyamgi aningba apamba kaya thabak oina pangthokna ba honari haujikti miyamgi mihut chingna miyamna thengnari ba khudong sadaba kaya haktingnana yengsin ba haure MLA head kagi badagi adum quarter da laigrani adugo mathangi phot yogdore kanduda kendra laktuine adu yela doibo sigi hainan bi je toksena aduna ne aina go to village na hogok sagre go to village du sahi ama sumna sahi ama makhai sumna tawrokpanina MLA mata quarter da tuminna phambai laiyadre maramdi magi khungang du da magi khundu da officer mayam du salaga thabak tawgodamina MLA so dum lae Prasa singa dum unareba alai leita tanareba awada pai hangeba Prasa gi nungai hannaba thabuk tawbudune khoigi thauti Tentha hibungta BJP Tentha Wangjingna Sindona pangthokiba political conference atuda social welfare mantri Okram Henari amadi BJP ki luchingba kaya su saruk yakhi Mukhyamantri na kendra atuki phunjai amasung langathel da pangthokpa miyamgi meeting chingda su saruk yakhi Langathel da pangthokpa mifamda MP Dr. R.K. Ranjan amadi BJP luchingba Thongam Bisojit na chingba saruk yakhi Works Mantri T.S. Bisojit chingna Prophet Muhammad ki mapok numit Milad un-Nabi kumai na lakpada raija sigi miyam maru oina Muslim singda yaipa paujel piri maki paujel da mantri na hai kumai asina lakpada santi amasung nungai yaipa ba purakpa oirasanu Manipur Science and Technology Council Mastek na kumsi sahi ki oina Dr. Ibeyaima Innovation Award pinaba Scientific and Technological Innovation gi lamda thoidok hendokpa thabak tawba miyosing natraga organization singdagi darkhas kauri Lupalising kungi senpam citation amasung memento yawgadaba mana ase Canada gi Ontario da leiba Manipuri Association of Canada MCA na masigi member oirambi laikhidrabi Dr. Hizam Ibeyaima Devi bo ningsingduna katpani Science Samsung Technology Innovation gi lamda thoidok hendokpa thabak tawba miyosing natraga organization singna mensileba form Imphal gi takhel patalaiba Mastek ki office da November 30 phawbagi manungda pikhalakpa yagani hairi akupa marol Mastek natraga masigi website tagi khangba yagani Life Savers Manipur na tongan pa association amadi RIMS ki transfusion vibhag ka khusamna duna ngasi idan tawbagi thorom ama Imphal gi RIMS ta pangthokre Umanglai Sintang Sinpang Mahiroi Lup
उसिल कौबा उमंगलाई हराउबा तमलिबा अमदी उमंगलाई हराउबगी मतंगदा थिजिलिबा महिरोइसिंगी लुप अमा सेमख्रे के संजीत कुमार नमसिगी प्रेसिडेंट अमदी आरके मोमोसाना जनरल सेक्रेटरी नि सरकार न हाइरी लेबाक असिदा कोविड-19 नाबदगी फरकपगी सांगसादा 30.8 यौरे हौखिबा पुंग कुनमरीदा अनाबा 53 हेना नाबा फखी लेबाक असिदा हौजिक लेना असिना नारंबदगी फखिबा मिगी मसिंग 1,39,35 हेले नाबा फरकपगी सांग लेप्तना हेंगलक्लिबा असिना लेबाक असिदा एक्टिव केस की मसिंगसु सिंगथानिंगाई ओइना हंथरे एक्टिव केस की सांग असी अपुनबा पॉजिटिव केस की सादा 3.5 ओइदी लेबाक असिदा हौजिक एक्टिव केस 1,03,000 लेदी हौखिबा पुंग कुनमरीदा कोविड-19 की अनोबा केस 9,495 लाखिबगा लोइनाना अपुनबा पॉजिटिव केस मसिंग 1,30,000 हेले हौजिक लेबाक असिदा लैना असिदगी सिबगी सांग मालेमगी अतै लेबाक सिंगदगी ख्वाइदगी हंथना सादा 1.5 सिनो ओइदी लेबाक असिदा कोविड-19 दगी सिबगी सांग असिचो हौखिबा सयोल तरुक असिदा लेप्तना हंथरकली हक्सेल मंत्रालयना हाई मसी मतम चाना हॉस्पिटल दा पुबा अना लायेंगी थौरांग निंगथिना पाइखटपा अमदी लेबाकी ओइबा अना लायेंगी सना कांगलोन निंगथिना पाइखटपदगिनी हौखिबा पुंग कुनमरी दा मियोय 538 सिखिबगा लोइनाना लेना असिदगी सिखिबा मिगी मसिंग 1,19,938 छुरे ICMR की मतुंग इना हौखिबा पुंग कुनमरी दा कोविड-19 के सैंपल 10,35 हेना टेस्ट तौखी मसिगा लोइनाना टेस्ट तौखिबा अपुनबा सैंपल मसिंग 1,10,35 हेले मरक असिदा केंद्र की हेल्थ सेक्रेटरी राजेश भूषणना लेबाकी कोनुंग दिल्लीदा कोविड की केस हेंगलक्लिबा असिगी येंगदुना दिल्ली की हेल्थ सेक्रेटरी का वाखनखरे वाखनबा अदुदा दिल्ली सरकार की मकोक थोंगबा ऑफिशियल सिंगसु सरुक याखी हौखिबा नुमित खरनी असिदा दिल्लीदा कोविड-19 नाबा मिगी मसिंग हेंगलक्पा उरी दिल्ली दंगारंग कोविड-19 के अनोबा केस 5,763 थेंगनखिबगा लोइनाना अपुनबा पॉजिटिव केस मसिंग 3,03,000 हेले मियोय 3,03,000 हेना लेना असिना नारंबदगी फखरे हौजिक एक्टिव केस 19,959 लेदी त्रिपुरा हौखिबा पुंग कुनमरीदा अनोबा कोविड की केस 3,30 थेंगनखी अदुगा अनाबा 330 नाबा फदुना डिस्चार्ज तौखी राज्य की कोविड-19 की पाउ मतुंग इना अपुनबा पॉजिटिव केस मसिंग 19,952 सूरे हौजिक फाउबदा रेकॉर्ड ओइना सैंपल 1,52,219 टेस्ट तौखरे हौजिक राज्य दुदा एक्टिव केस 1,952 लेदी राज्य दुदा कोविड-19 दगी फरकपगी सांगसु सादा 39.3 यौरे लेबाक असिना था असगी 38 योट की मी हाइना खंगनरबा सरदार पटेल की 95 सुबा मपोकोमोन पालन पांगथोकनी नुमित असि लेबाक सिनबा थुंगबदा राष्ट्रीय एकता दिवस हाइना सु पालन तोकनी पालन थौरम असिगा मरी लेनाना ऑल इंडिया रेडियो न्यूज ना मसिगी आर्काइव्स तगी सरदार पटेल न पीकिबा भाषण सिंगी वरोल संदोकनी आकाशवाणी इम्फाल दगी पाउ ताबिरी प्रधानमंत्री नरेंद्र मोदी ने हाइरी कोविड-19 की लाइचत लेजरबसु 2020 फाउबदा लेबाक असिगी इकोनॉमी की पांडम $1,05,00,000 यौबा ngमगनी हाइबगी असेटपा थाजबा लेई नमित खुदिंगी फोंगबा इंग्राजी पाउसे अमगा वरी सानबदा श्री मोदी ने हाइ भारत की इकोनॉमी असि हाना असा तौनरबा सांगदगी हेना खोंजेल यांगना संगसिल्ली बिहार राज्य विधानसभा के अनिसुबा अमदी अहुमसुबा तांका की मिखल की बोर्ड खंबगी थबक खमतेंगना कल्ले अनिसुबा तांका की ओइना नवेम्बर 3 विधानसभा केंद्र 33 मिखल पांगथोकनी अदुगा अहुमसुबा तांककदना नवेम्बर 3 विधानसभा केंद्र 39 मिखल पांगथोकनी लोइसिलकपदा कोविड-19 दगी ngakthoknaba फेस मास्क उपा फुट 6 लापनना लेबा खुच्चा अमदी माइमी तरु तनाना थंबा हाइबा अचंबा थवोंग अहुम असि ngakna चटपिनबा अमुक खना निंगसिंगजरी अरोइबदा मरोइबा पाउ अमुक हना मणिपुर मियोय 992 नौना कोविड-19 पॉजिटिव ओइखिबगा लोइनाना अपुनबा पॉजिटिव केस मसिंग 19,000 सुबना 58 सूरे मणिपुर की विधानसभा केंद्र मरी की मरक की मिखल की बोर्ड खंबगी थबक कनखलकली वांगजिंग तेंथादा पांगथोकपा पॉलिटिकल कॉन्फ्रेंस ता मुख्यमंत्री नोंथोंबम बिरेना हाई राजनीति तौबा हाइबसि प्रजा मियांगगी सेवा तौबा अमदी मतेंग पांगबनी लेबाक असिदा कोविड-19 नाबदगी फरकपगी सांगसादा 30.8 यौरे प्रधानमंत्री ने हाइरी कोविड-19 की लाइचत लेजरबसु 2020 फाउबदा लेबाक असिगी इकोनॉमी की पांडम $1,05,00,000 यौबा ngमगनी हाइबगी असेटपा थाजबा लेई अमसुंग बिहार राज्य विधानसभा के अनिसुबा अमदी अहुमसुबा तांका की मिखल की बोर्ड खंबगी थबक खमथेंगना कल्ले पाउलोइजरे।